Mangang punshiba haibadi mangda numina ngalakpa matamdo adu mangda ngale na mangam ayuk numiyong basina luna wangna numina lay na luwang numita basina numisina khu na mamna sangge na khuman adana mangang punshiba luwang punshiba khuman punshiba dum haibi ai ko khumadi mu manaroi mina mangang punshiba haraga nangna khumdoise sidadi sintha se haineba. That means tabak tausi haba ko sintha se haba adagi de hore numiyong bagi luwang punshiba haragana sinpang se haba suriba tabak to he na sujan se haba ko aduga nungdangi nangasagi luwang kan se khoi mangang punshiba haba do adudadi asyang madadi moina hi kolasi hai. That means lining asi haba ana kitang line na lining asi na khumbai